खुरमजरे ISTV पाव मियंग ताबिरबा सिमुतराम नोकचरे हौजि मरोइबा पाव Manipur da inner line permit system chana hanana bahona bada sarkar na thausa daba madi mirai belai haina Chief Minister Okram Ibobina House the Fong Dukre Singi lamda phogi potok phajana puthok pangam daba si laibak thibani haina Manipur gi Governor BK Dugal na Fong Dukre amadi ILP chana hanana ba miyam gi khongjang kansilakli mafam kaya da protest tokre hauji mapoi bapau Lamdam sida inner line permit system chana hanana bahona bada paliba sarkar asina thausa daba madi mirai bagi wafam leiti haina ngasi chathaki ba assembly mifam da Chief Minister Okram Ibobina Fong Dukre ILP chana halu haiba davi tawraduna miyam gi iho ama haujik jangsiliba asiga mari leinana question hour loiraba matung da house da warol ama thamladuna issue asida sarkar na lumna lawde haiba silangani wafam asi center gi purview leirabasu state cabinet na warep lawduna assembly na so tangkak anirakta pass tawkre chathariba session asida su amuk pass tawba haibasi hanjin lawba warep oina thoktuna house asi phagi tagadra khanbane sarkar na matam gi oina center da chana hanbina ba taksinduna lakle magna makha taraduna hauji parliament session chathariba amadi session loiraba matungda august 15 gi thoram leibana masigi manungda prime minister Narendra Modi unaba haibasi khudong charoi august 15 gi matungda manipur da leiriba political parties singi mihu singyauna ILP gi matangda prime minister Narendra Modi da taksiluna ba chanminasi khongsada sida joint committee on inner line permit system gi mihu singsu sarugya gi hairabadi sarkar asina taramna okli haiki Thasiki Taramatho dagi Chataraki Batara Suba Manipur Legislative Assembly gi budget mifam ngasilusin kre ngasi aroiba nimita tongan ba demand taret ki lupa crore lising amaga chatret humphumari henbagi selfam pass tawki Manipur Legislative Assembly gi members singi salary amadi allowance 20 amendment bill 2014 amasung minister singi salary amasung allowance 12 amendment bill 2014 house na pass tawkre Mumbai gi Tata Cancer Hospital da state asidagi layeng ba chaliba singi dama guest house ama sana ba Nabi Mumbai da private party amaga lease da achangba senfam makoina thadanabagi wafam khanari haina Chief Minister Okram Ibobina Manipur Appropriation number 3 bill khanaba da Fongdukre BDF Singh Battalion semgat ba yabra haibadu yengsingani airport amasung more da visa on arrival gi kudong saba pinana ba thawak paikhatle more gi custom office ta immigration office oinana ba sem sare airport ta su makoi gi mafam piduna semjin sajin bagi thabak chathari haike waisel marila se matam gi sengdoktuna lakle adubu masi project ama oina paikhatlabadi imphal manungi isau gi awaba asi kokani MI kada IFCD na chingba department singna maning tawna thabak tawnari basi yengsinba matam oire haike ngasigi tongan ba demand sing khanabada opposition MLA TS Shyamkumar Elibomsa TS Bisorjit KS Joykisanna policy katching pukhatke TS Shyamkumar na travel affairs ke scheme sing ningthina thabak oina paikhat haningi MI department ki thabak sing department na kupna yengsil haningi haike MLA Elibom Sana State Asida Water Security Act ama thambatangai fadre nongi ising yoktuna thamnana bagi wafam Water Supply Act ta yahoningi haike khanaba sigi pakum piraduna Travel Affairs Minister Gaikhangamna Department asina manung mapan una niyom chumna thabak sing paikhale sothara ba chingi mafam singi punsi mahing fagatna bakanna honare jingi district khudingmakta multicultural hall amam thamlagani haike Consumer Affairs Food and Public Distribution Minister Moirangthem Okendrona State Asigi Cheng Sini FCI na purakpani aduga state na relocate tobani metric ton listing kuntrani toy thambaya ba capacity asi nomata mabuk thanna thambangamde FCI Regional Office Imphal mapung phana mathau tobangamdre tender na singba thabak sing Dimapur da tawri haike Amarom da Consumer Affairs ke sinmi singna makoi gi khusuman hengat halu haina jangchiliba khongjang asi sarkar ga karigumba mari amata leinade pot thangdok thangjin gi thabak asi BK Enterprises ko by agency amana pairambani adubu makoi gi matam February thada loikre July 13 gi matungda anoba khusuman ama cabinet na leblagani haiki PSCD Minister I Hemosandrana Imphal City ki oina nomada ising chama subna ama MLD darkar oibada marfu ML khaktamak puthokpangami state asigi oina water padana ising sijanabagi water policy ama khanari masigi damak department singi marakta punna thabak tawminanabagi tangai fadaba lei haiki
Agriculture Minister Govindas Konthojamna Chahi amada kokun humfu dasmik mangamapan metric ton puthokna ba panam thamli North East Regional Textile Scheme paikatna ba lupa crore chamani fumapan ministry na piragani masigi manungda lupa crore lising tarataruk dasmik mari manga thadorakle Farm Operative Unit Singi Thabak Thoram Singh NIC gi khutangda Global Information System na monitor tawduna thadakiba senfam niyom chumna siznari bra haibadu yangsil halagani haike Health Minister Funjathang Tonsingna non-practicing allowance leina private practice tawba Dr. Taret Fare makhoi manungda ani suspend tawre haikre MLA Alibom Sana handak marak analaying tawriba masung miyam gi marakta ungkhatna ba thawdok singa mari leinana bukhalakiba calling attention amada minister na pakum pikhibani MLA na motion adubu bukaladuna hospital manakta lab masing khangdana Ingkatna rakliba sida kari nexus laibage hospital singna laying bagi red thet pagaloinana anaba masada changadaba selfam hana khangangadabani hospital amana piriba khudong saba sing adu chapchana mafam saba amada thetokadabani masi tawrabadi miyamna thajaba amma manglibasi hanjinba ngamgani haike Minister na makha taraduna government hospital singna maram sadana hekta private ta refer to ba asi yangsil halagani health sector da ahongba ama lakliba asi tha mari manga sida uragani Manipur gi apun ba misingi sada ni phukha khundaba chingilamda phaugi pothok phajana pothok pangamda basi laibak thibani haina Manipur gi governor BK Dugal na phongdukre Central Agricultural University gi College of Agriculture na sinduna nongna saba Agricultural Technology Information Center sangaba gi thoramda wafamasi phongdokhibani thoramasida university asigi vice chancellor Dr. SN Puri susarukya ke Governor na seed processing unit ki kusu khulai sing amasung animal science section da thamliba sa san yen sing su yengsin ki Governor na makha taraduna jingilamda ngamba amasung ising watpana maram oiraga phau chathok laina puthok pa ngamdabagi maram oire Jingmai da chunaba aphaba phau makal Central Agricultural University na puthoraklabadi Manipur khaknatana awang nongpok lamdam gi kanaba oigani Manipur da low singubana mapung oiba senfam oibana hiram asi sawat hananaba Central Agricultural University amasung state government ki low singu loisanga kok sungsinaba mathautai handaki union budget ta awang nongpok state singda organic farming sawat hananaba lupa crore chama habliba sigi kanaba lawnanaba honaba matam oide haiki In the field of agriculture and allied subjects, I am told, has been rendering human service not only to the students, but also to the farming community by bringing in new technologies and providing quality inputs for improving the yields. This is indeed in keeping with the objective of any agriculture university to not only provide education to those who are keen to learn the subject and take this career further, but also provide awareness to the farmers and agriculturists on the new technologies, better inputs, and all other innovations that are taking place in the field. Lamdamasida ILP chana hananaba miyamna changsilakliba khongjang asigi matangda nimit 13 ni chupna chathakiba assembly session da khanadaba si yamna laibak thibani MLA humpu masa masagi da khanba miyamgi khandaba luchingba singni haina Joint Committee on Inner Line Permit System gi luchingba singna pawmi singna phongdukre ngasi numidang pawmi singa unaba amada Joint Committee gi convener Ibotombi Khuman na phongdokhibada ngasi assembly session aroiba numita chief minister na thamkiba wafamadu miyamgi apambagi wangmadani Musing asida assembly session asigi mangoinana memorandum amamam pisin khrabasu ILP gi matangda puthokpagi mahutta democratic oiba mawongda sangsiliba ima ibel amadi mairoi singbu phuba amadi jail da thamana chingba chathakibasi pende makhoi bu condition amata yaudana thadokadabani all political party gi mipam pangthoktuna center da taksin gani haibasi miyamgi ihau phajilnanaba sarkar na khotnabani Makata ba khongjang sangsinaba miyamgi mipam pangthoklaga lepkani haiki ko convener KS Ratanna anirak hana assembly da warep lawkrabasu handagi session asida amuka warep lawbada karisu akaiblaite amuk hana warep lawbada phagi tagani haibasi makhoina thokanjabani sarkar gi thawong thajaningai oide mitopti nongmagi sangsilakli haidi hadasu assembly asina amuna warep lawbada karisu akaibate aduna hena phajaramba yamnabu Masida assembly asina akoi tayang dana wam khanaduna asigi aroi minta siamna magi
waron kan pira kan assembly wire lo gitu sih yang apa mau khung lo lo masih mau koi plus amana hojik assembly lo mi sida saya ni sumna wa ngang da kada lo wire ko ko center tasen bai ni lo no ala ga adum takan ni hada su assembly lo mi sida center tasen ne be post thamaka da koi kaya mo ne takan do se koi ubangam de plus amana mamang da kaida saya ni sumna takan re pura mo tasen ne bisa masih dapat itu tuh ya ada nih. Sebenarnya tak kalau ni hari akan apa yang posisi dah lepas ada apa pun lagi. Mian apa madi aku tak sempat aku tak nanti Manipur aku bitom lah tuman apa Manipur dah. Ko convener TS Somarendrona MLA humpuna miyamgi interest da thabak tawribra haibasi munna khanthaba matam yaure paliba sarkar se miyamgi nate kendra gi mihut khanba matam da miyamgi khanba mihut thagatnana ba section ba mathau tai yawasi da miyamna saruk yabagi damak thagat pafungdukhi leiba government si akoi wakhanadi miyamgi mutta afaba tawgi hana khalmati masagi khanba masagi interest thabak toba adgumba government haina lawi loina na bakoi ko question da leiba MLA siksu ngasi phauda asuk wala asuk ana satra da adagi koi imai ben ching da asuk ana ok na phauda ngasi phauda kari step am da wakhalo da khalpi da ba haibase ngasi ge koi khunaya saki music ngase yam na koi aki chu jing ma koi miyam na phon ba si am toina thole mana maduna koi miyam sina yam na elaboi na haibidi koi music khanba matam yam section na khanba man thok tarab Idul Fitr na lakpada Manipur ki Governor BK Dukal, Chief Minister Okrami Bobi, MP Dr. T Maine amadi CPI Manipur State Council na yai proposal pirakli. Yai proposal ki charol sing asina kumai asina masal mana oibagi nungsi mari adu amata oina chesil hale. Senglaba numida sida Muslim yumthong khuding da ahaw ba chak ensang atum ahaw kaya thong thaktuna nungsi sanana chaminaduna harau nungai ba phongdok na ba kumai asina lamdam asida leiminari ba chingtam pumnamake isilena pumnamak nungsi sanana leiminaduna lamdam asida santi amadi nungsinaba purakpa oirishanu haire Manipur Legislative Assembly ke Speaker TS Lokeshwar Singhanasu Musalman Singhi Senglaba Idul Fitr na lakpada Manipur miyam maru oina state asigi Islam lining satpa Singhi mafamda yai proposal pirakli numida sina lakpada Manipur da khundaminari ba furup khudingmak nungsi sanaba santi laina hingba saukut lambida hena kumang sauksin ba alamdam ama oirashanu hari MPCC ki President Gaikangam nasu Idul Fitr gi yai proposal pirakli numida sina nungsi sanana hingmina ba sakut pagi lambida hena kumang saksin ba nunga yai phaba masung santi laiba lamdam ama orishanu hari Parliamentary Secretary MD Amin Saha nasu numida sina lakpada Manipur miyam maru oina Musalman singda yai proposal pirakli numida sina santi laiba kanglok masel gi marakta hena nungsi sanaba saukut pa Manipur ama orishanu hari break matung na maya mutaram nokchare Manipur da inner line permit system chana halu haina ngasi su tongan ba mafam kaya da miyam na khongjang jangsin baga loina na wakani fam pangthok na ke jangsin liba khongjang gi saruka mo oina khwairaman kaithel ahumgi imai bel singna kaithel ahum da wakani fam chata ke kaithel phambi ima singna punsin duna khongjang gi saruka mo oina rally chana ba khona rakpada police ka kaithel phambi imai bel singa na ke police na kaithel ahumgi luchingbi ima mangi rani pakpi radesana amadi ibetombi fajin ke Wabagai lamkai hiang lam kairak lamjau ichal wabagai branch samadi Tezpurgi imaibel singaluinana mairoi singyauna wabagai kaithel da wakan fam chatake Thongkong Lakshmi Bazaar Top Sifai Yumnam Huidrom Khwai Lampel Women Development Organization Hawam Marak Ngangom Laikai Khagempali Huidrom Laikai Kwa Kaithel Nganapithong Mapal Moirang Purel Nupilup Nambolgi Haw Kaithel da tongan ba mafamdagi lakpa club organization sing Soibam Laikai Awang Maira Paibi Chakwat Thorang Lupna su wakan fam chatake Naurem thong laisram lairak naurem thong kulem laikai uripok achom laikai naurem thong takhilambam laikai yengkhom lairak laukham lairak sagol ban tongram laikai tera kaithel amadi tera amudon da su wakan fam chatakhe uripok torangbam laikai women's welfare organization amadi uripok torangbam laikai welfare organization na puna sinduna uripok torangbam laikai da wakan fam chatakhe Nagamapal Hindu Hotel Mamangda Khwairaman Kaithel Lambigi Mataida Popam Phambi Singna Wakani Fam Chathabaga Loinana Rally Amasu Chatke Roadside Street Vendor Welfare Association asu Temporary Market ta Wakani Fam Chatake
Sagolban Tera Yenkom Lerakta Lekai Adugi Miyamna Wakan from Chataki. Sagolban Lokam Lera Community Hall that Lekai Adugi Music na Wakan from Chataki. Tera Tongbam Lekagi Youth Forum Gi Sanglenda Lekai Adugi Music na Wakan from Chataki. Atay Atopa Mafam Sing Singjamay Nawam Lekai Namarakam Lekai Kawa Bazar Singjamay Kaitel Chingamaka Kagempali Hudrom Lekai Kasamtong Elangwam Lekai na Chingbap Mafam Singda Wakan from Chatanaki. Musu Revival Demand Committee na Sinduna ILP Manipur da Chana Halu Haina Ngasi Manipur University gi men get launch Sinduna Wakan from Chatakre. Infal More Lambi Supung Amarom Tingzinduna Tamnure Wakan from Maduda Lekai Ginupi Sing Susarugyaki. Committee gi convener Suresna Manipur da ILP Sana Hananaba Minister MLA Singna Tabak Lokat Piu Haiki. Manipur da horokliba kungi miron singbo amadi yalomi singung sibiraga Manipur da laiba MLA kumfumangna amata oina inner line permit system Manipur chanan winam da bare block hai bisi usu RTC ki makai apply tawjari Manipur nupi marup na BT road ki footpath ta wakat khongjang sangsin ki ILP lamdam asida chana hangadabani haina play casting iki temporary market kethel phambi apun banupi lupna ILP Manipur da chana hangadabani haina rally chatpa horakpada police na thingduna chalan khidre Amarom da ILP Manipur da chana hangadabani haina dabi tawraduna ngarang singjamai area da landam adongi nupi kayana sarugyaduna mairagi rally ama chatki police na pamdaba thogdok thoktona ba akanba mawongda section thorang lokhatki Amarom da kongpal thongkhong dagi lamlong bazar phawba landam adongi nupi kayana sarugyaduna mairagi rally ama chatki ILP chana halo haiba dabi da sagol tongba saval lekai khaidem kaithelmanbi moidangpok awang khunau ngairangbam kumbong sagol ban amadi teragi mafam kaya dasu mairagi rally chatki inner line permit system chana halo haiba dabi da mahairoi maira paibi amasung kaithel phambi singna Bisnupur kaithel da khongjang sangsin kre DC office tamna lakpada police na lambi da thingki nakalani gi marakta mukna ba thorokpadagi tear gas kaptuna tankhai ki thaudosi da mahairoi taruk soktuna district hospital da laikanake police na phazilluba mahairoi ama gari manungda batna subadagi soktuna Rims hospital da pukatuna laikanare mahairoi adudi case signing kawe thawong asibu student wing gi convener M angambana kana yaningdaba phungdokli ihok toriba mahiro sing de wari chana ba ma di ihok toriba mahiro sing de gyan ta nai koi wari chana bi mahuta hairiba mahiro sing de da wari chana bi tanda sungong phangdana mahiro sing de onjel laga smoke bomb caption ba tear gas caption ba rubber bullet caption ba se masi Manipur police ki karam ba thong no Thawbal Khangabok da laiba Pujari High School amadi Khangabok Government High School gi mahiroi singnasu school gi gate ta khongjang changsin ki National Highway da rally chatnaba khonabada police na talan khidre Bisnupur dasu ngarang numidang paksana mairagi rally chatki pamdaba thodok thoktana ba district police na akan ba section thorang lokhat khri Thawbal district ki tongan ba mafam sing dasu ngarang numidang mairagi rally chatki Thawbal Haukha Okram Kiam Ningombam Bamolerag Yairipok Charang Pana Chingbada Maira Paibi singna magi lekai dagi thoraktuna DC office pawba chatnaba khonaki police na National Highway fawduna chatpada athingmatham ki Kaksing amasung wabaga gi mafam kaya da su paksana ILP chana halu haiba davida khongjang changsin kre ngarang kaksing da pangthok pa Rajkumar Sitaljit ki chama suba mapo kumon thorong gi pawda Rajkumar Jaljit haikiba du Rajkumar Sitaljit haigadabani ngarang gi thorom adu gi sarukama oina aibi kunmanga na saruk yaduna Sitaljit ki saireng saidinaba amasu pangthokki Ngasi July ki tang 19 dagi August ki tang 9 fawba state sinba thungna pangthokadaba sahi manga gi makhada leiba angang singda diarrhea control tawnana ba ORS amadi zinc tablet yenbagi hawdokpagi thoram ngasi Jenims ki conference hall da pangthokre Directorate of Family Welfare Services na sinduna pangthoki ba thoram aduda Health Minister Funjatang Tonching Health ki Principal Secretary Dr. Shoel Akhtar Family Welfare ki Director Dr. O Ibomsa Health Services ki Director Dr. A Bijoy Jenims ki Superintendent Dr. W Gopi Mohana maru oiba mir singona sarugya ki wangang hiba singna phongdok na kibada diarrhea na narabadi ORS khaktamak pitha o hainaramba adu ngasidi masigi mathakta zinc tablet ama hapsinduna pithaklabadi hena fare haiba khangmangamle pangthogadoriba program asi mai paknana ba honaminase angang singda hidak pithakpa matamda section na mapung phana thaknana ba honagadabani
laina asi mapung phana muthatpa ngamnanaba program asi pangthokadoribani haiba wafamsing phongdoknakhi Minister Funjathang Tonsingna matam zana angang singda hidak asi pithaklabadi program asi pangthokpagi kanaba leigani miyam nasu masida mateng pangbiu haikhi The country should be able to announce in the number C because I'm not going to see the government in here. I see the group of say I see that people can see the young people can see almost all the health, the welfare, the department, some officers in the action, I do an assistant so okay. Coaches Welfare Association gi mihu sing yauna pangthok pa pawmi singa unaba amada maralaiba sing kangkhat palaite handaki laibak thiba thodok ama tagel gi saida thokiba asiga mari lainaba singda che thaduna khangankhre haina association gi general secretary ibom jana phongdokre tagel da laiba sai office da pangthok pa pawmi singa unaba aduda mahakna makha taraduna sanaroi singna hokiba July 13 da coach sawbana harassment tawre amadi coaching da mathong huktaba thabak chathare haina saigi deputy director da che tharei matung da amuk oza sibu dismiss tawnaba wafam hairakpadagi haujik saigi higher authority da thabak lokhat pinaba che ikre thaudo asigi matang da losin ba kari sulaite mara leirabadi dandi phangba tabani phongdukhi ekoina sem masi thajare masi am confidential ni yaragadi masi suspend tobiro inquiry tobiro matungda adugi maraleba akanba action lokhat biro simamagdi even magi thabak tatwa natraga any piba yaba punishment bibiro na koi sidi re adu sidile koigi saigi manungda watho ama thoe sidisi saigi official natraga director in charge koigi STC gi in charge warden singna namjalaga thambire aduna admaina apetire aduna ikona kaimta action lobbi da bagi monda khatang uji adugi duna maram murga koi luxury habadu mayamda taksana ba koi kujabani koi kanadi next koi kanata ngamjat handakta tagel da laiba saigi coach o chawbana nupi sanaroi mangada mathong huktaba thabak chathai haibagi matangda local club amadi sanaroi singi apunba mifam ama pangthuktuna coach asi dismiss tawnaba warip lokre tagel da laiba saigi indoor hall da pangthukiba mifam aduda club singi mihu singsu sarukia ke mifam aduda coach asi angi phangpham thokpa dandi phangangadabani mari lainaba authority na matungda asigumba thodok asi thoktanaba honabiu amadi coach singnasu sanaroi singda discipline laina loina duna hoganingdaba thodok thoktanaba honagadabani haiba warip lawri haina sanaroi amana phongdukhi koi tabla mayam da matunda koi yedriki post sarsawa thabotagi kamne to secondly magi crime dagi kutika matungina legal action lokpa lokpa masu yadani ajarte se hojit thodi ba thodo asida sagi players in bolan puriba asida sagi yamda amadi kosaw gi mara sibu senkona kosaw gi pisina ki mais toriba players in da tatba wahibata to taniga wahibata krasina rigaje mama saya Idol Club ki President Mangina numit marini gi manungda saigi authority na warap sing ase thabak oina pangthok taba tarabadi CSO singa loina na miyam gi mipam pangthok tuna khongjang sangsin gani haike Mahiruising players palm to talk about Sama kunitoy suba Mahakabi angang halgi mapokumon thoram ngase Manipuri University gi library mamangda laiba Mahakabi asigi mita mamangda hawdokre hari thoram aduda Manipuri University gi librarian Thongnaujam Khomdon Singh Professor Elangwam Dinamani Singhana thorongi maru oiba mir sing oina sarugya ke November ki tang kunipanda lusingadaba thoram asida seminar pangthokpa saknairaba scholar singna Mahakabi gi maramda iba Ingraji wareng lairik phongba Saite Academy gi mana phanglaba aiba Joda Chandra Sana Samsu ikai khumnaba utpana tharongi mapung oiba saktam sing oigani hari hauji amuka na tembrang talokjare break ki matung ne me amuka na taram nokjare Imphal Dimapur lambi gi Maharabi lamkhai yaramdai main road ki mataida sakti leiraba IED bomb ama leirambadagi AR gi bomb expert laglaga pokai han kre
Thaudo sing asi upung mangarom taba matam na thokibani bom adu modbungda laiba kun manga suba AR gi post ki B company gi kangbu amana lambi aduda routine ROP chatpada Sekmai police station gi manung chanba Maharabi lamkhai yogadaba meter chanirong watlingai lambi gi yethang basarukta hoba upami makongda plan tawraga thamlamba thengnarakpani bom nei re khangbadagi mafam aduda AR gi ahenba force Sekmai police amadi Imphal West ki CDO kangbu su thomjilakhi Tungda lambida acat awok sing thingjinduna pung taret makhairom tabada asoyangam yaudana pokai hanki hari Muslim singi yamna maru oiba Ramzan thaga mari leinana ngasi nauria pakhang lakpa kendragi manungda leiba hiang thang tara hai amadi Balak village da leiba Muslim singda polam kaya yanthukre Janet Academy gi director Sorai Sam Manautona yum chani ni phugi myo singda acat thau sangom amadi chini na chingba yum da changduna yanthukhe Festival asida mateng panglakpagi damak Muslim singna thagat pafungduk na ki es Manautona lamdam asida leiriba jati khudingmak awa nungai khudingda saruk yaminaduna santi leiba chawkatpa purakna bahona si haiki Malengi mafam ataida pangthokna bagum Manipur da su hepatitis forum Manipur have form na sinduna Think Again haiba team da hepatitis day gi thoram lamyan masanglen na pangthokre thoram adu da Max gi joint director M Aviram have form gi president RK Tiken joint secretary L Deepak amadi treasurer TS Subhasna maru oiba mirsing oina sarugya ki hepatitis haiba si matau karamna narakpagi haibadu slide kaptuna miyam da khangan ki Tharongamari lainana wangang kiba singna phungdokna kibada miyam da hena khanganaba motorcycle da road show pangthokna ba khonaramba adu leibaki oiriba phibam masida pangthokpa ngamkhidre hepatitis ki maramda CBO NGO amadi masida victim oiriba singna insolution ani manga aduwaidagi thabak tawba horkhibani hepatitis asi miyam punna Khangminanaba pressure group amadi Maira Paibisingi Mateng Changi Anaba si treatment tawba ngamdre haina leithokpa yaroi Anaba si rayengnaba honabada chayol amada lupa lising manga di changi AIDS policy gi makhada ART lemna phangan bagum hepatitis ki su policy semduna darkar leiba hidak langtak sing lemna phangan biu haiba wafam phongduk na ki Joint Director Abhiramna HIV ga sagonariba singna ART charabasu hepatitis ki gyan ningthina lehodaba amadi treatment tawba nang hodabadagi sibagi chang wangkhalakli masdagi ngakhoke hairabadi nganna anaba asi khangdokpaga loinana liver fagatnaba honagadabani haiki liver se kamaina pagan khamdage haiba adu liver gi adu mamari le naba hira nakak sing tawra ka mangte hena soksan dana islam sikka ka karaksu liver soksan simaruna adu phawga akai singna haisi liver sore haidagi real masisar maruna thum thau sang yang lawa masana adagi maruna yang yau patsana adu advice times se matam sana ti ho bata lagi hepatitis lain begitu mauda yang sudah mauda liver function bagi mauda liver damage bagi adu mungkin kayak seperti kita orang Handak ukrul gi fungai tang dagi NSCN IM gi kadar Nepal ga konana fagat khiba maru oiba che chang amadi kuchu khulai sing adu ngasi amukhana Imphal East ki Chief Judicial Magistrate ki mamang da putoktuna makoi gi document sing aduda kari yauri bagi haibadu mari lainaba singna yengsin kre Humpu manga suba ban mohosab kamari lainana Nongmaijing Reserve Forest Area da Rilbung Forest Bit Office staff amadi UNACO Group staff na punna sinduna u chara chamangarom thakre Manipur Sarkar na ILP gi matang da khananaba all political party mifam kobuna kanaroi civil society yahon gadabani haina BJP Manipur Pradesh ki president chawbuna phongdokre ngasi party sida hana MLA oramlaba Jiribam constituency dagi A Biren yauna mioi tara yorok pagi thoram da chawbuna wafamasi phongdokhibani mioi singa dugi manung da masak naiba mioi kharasu yaure mana makha taraduna Manipur da inner line permit system chanahan bahaibasi state government ki makutlei Nagaland Arunachal Pradesh amadi Mizoram da chanariba dugumna Manipur Sarkar na mafam asida su chanahan gadabani Assembly da anirak hana warip lawraba fawbada Manipur Sarkar gi firep karino khangdana hojik fawba lairi Sarkar na achet pathajaba amaga loinana firep lawrabadi oithokani Private member resolution amagi mawong da warip lawraga center da taknabana kanaba karisu fangroi constitution da amend tawba haibasidi matam changani masigi mamang da sarkar na system asi chanahan ba darkar oi haiki Nagaland da Arunachal da Mizoram da chatlari oi semjaraga state government na semjaraga hojik laiba
India amend all political party Kauraga Ada Kariam, Hayudorino, state government decision Karino, candidate. State government decision to Deropanda, Modu decision to Puraga, Chapin the sea, state government decision like that, Mayam Priyo, Hayobu, Nataga, High color of the Mamuta, how to powder state government, Mark Pidem Karino, Kante. Assembly law about whatever. Manipur government of Peter Enaga, government resolution lower the Hada Brasili. Malachida, all political party, from which Sato all Manipur social organizations in Maru, Yauna, all political party give news to Yauna. Amarom da Manipur Human Rights Commission amadi Manipur State Information Commission gi member amadi commissioner haptana function tawhandaba asi sarkar gi chawna soibani Manipur Human Rights Commission gi tolop asi lising taratare rom phangi haina tai masida kanana thabak changningani haina test chawbna phongdokhi masigi matang da Union Home Ministry dagi state sarkar da akan wafam phongdok laikre athuba matam da award passing mens lagani haiba wafam phongdokhi ing solution ani tara mari tara mangagi balsri award ki damakta saruk yaruna ba mioi khan badat niom chumna khande haina award asigi damak saruk yarubi mangang leima lansana chanu dona ngairangbam amadi makoi gi ahalaman sing yauna Manipur Press Club ta paugi mifam ama pangthukre wangang ki basingna jury ahumna July 18 da khumal lampakta leiba bal bawan da pangthokhiba selection test aduda achan mirai naiba amadi chana daba mawong da wahang kaya hangki Zagoi sabada tusinba amadi wahang phajana khumdaba mioi amabu selection tawkiba asi pende mari leinaba singna achum aran thidopiu masigi matangda governor chief minister amadi mari leinaba minister da aiba cherol piduna wakat kre Balshri award phangnanaba matam kaya mangduna laklabasu award asigi damak selection tawbada achan mirai nai bathong asi pende haiba wafam phongdoknaki kalakpa pemta lete mana zagoi da tulamdra Question round with the Jana Kumbira Baba, a over the child, and a quail Shana, Yazaragadable. Adu Zagu the soup to Shalaba, question round the soup, Kumdraba, Amabu, Kale Harakase, I could Penzade, I could Yazani, I witnessed the Oba, Isa Ani the Holy, Isa Hanakusuya, Tungi Lakadaba announcing it, Telegram, Telegram, Kandiu, General. World Hepatitis Day gi thoram Community Network for Empowerment na Health Services samadi Jats ka kusam naduna Manipur Press Club to pangthukre thoram masida Jennings ki Assistant Professor Dr. K.S. Lokeshwar Health Services ki Dr. K.S. Sachi Kumar Jennings ki Assistant Professor Dr. T. Jiten Kumar Susarugya ki Idul Fitr na lakpada Minister Abdul Nasir na miyam daya proposal pirakli kumay asina jati kanglup khudingmak nungsi sanana laiminana ba santi leiba anoba Manipur ama oirasanu hari United Committee Manipur na su Idul Fitr gi proposal pirakpagaloina na phurup khudingmak nungsi sanana amata oina hinginana bagi wakalol da tangdulaita ba Manipur ama oirasanu hari Manipur Students Federation na su numira siki proposal piraduna amata oiba wakalol thoganingda ba thodok wathok maru fangna muthatuna mangkiba oirasanu hari DIG Range 4 Chandramani gi miyang makhada ukrul kaithel gi lambi samjin bagi numit mangani gi oiba social service game ama chathari game asida commando mari suba manga suba nipal suba mapal suba IRB taruk suba MR ukrul fire service samasung district police ukrul gi personnel singna saruk yare game asi hayeng ukrul gi mini secretariat ta lushingani hari Mahusagi Kalkaidana Thamnabagi Pandamda New Kamoga Chaminariba Amuko Imphal East United Club Organization YDC Awang Posangbam Kuno Maira Paibi Nupilupka Kusamnaduna Awang Kobrugi Laibungda Uchara Singh Thakre Amaram the Muslim Isin Now Singi Idul Fitr Lakpada New Kamona Yai proposal Pirakle Chief Minister Okram Ibobina Assembly Mifam da Kolan Pai Kulgi Lam Ekar Lising Ahum Loksin Nabagi Proposal Center Tharagani Haina Fongdo Kibo Wafam Laibak Tibani Haina Kolan Pai gi Chief Lal Kolun Hawkimna Fongdogi Maramamagi Hektat Lam Yon Bahibasi Customary Law Amasung Tradition gi Mayuktani Kuki Chief Singi Mingsat Thian Bagal Loinana Miyam da Lalna Wangadaba Asigumba Wafamasi Sarkana Fongdok Pidana Ba Pungning Singsilagi
ꯍꯧꯖꯤꯛ ꯁꯥꯟꯅꯕꯒꯤ ꯄꯥꯎ ngasi sanabagi pauda kang laijing thau apunba kangko thamaiban sinduna thamaiban gi laijing thau sanglenda kangko tarani thoina saruk yaduna chathariba kangi ngasi sanakhiba quarter final da kaisamthong kendrana khundrakom kendrabu kunmari kunmathoida maithiba pikre mathang thagi amada thaka thamaiban amasung singjamai kendra sanagani Thasigi Taran Paldagi Kun Fauba Patna the Pangthogiba Eastern India Power Lifting and Bench Press Championship Tanupi team na team champion Lord Crate Medal of Krapasing Adudi KZ Nifum Doida as a Vetoina gold medal KZ Nifutareta and Romola Amasung Dayarani na bronze medal Amam KZ Yankanitoida CS Soniana bronze medal Lord K Rajasthan Dazatakiba Inter-Zonal Sainik School Football Championship ta Sainik School Imphal na winner oirakle School asigi Luminthang amasung Imran na chahi 33 makha amasung 13 makhagi best player tarakle chahi asigi September 13 tagi kun fauba Delhi Dazatakadaba International Subarto Mukherjee Cup ta yaunanabagi qualified oire Imphal East District Football Association na Sinduna Kumal Lampak Artificial Football Ground da chathariba sa 34 makhagi football tournament ki ahanba ground da upakyam gaina YOC bu amasino da maitiba pikre anisba ground da 11 star akam patna Eastern Sporting Union bu anisino da maitiba pikre tha sigi kuntrada KIYC amasung upa ahanba ground da aduga Citizen Club amasung paya kairang anisba ground da sanagani Manipur Badminton Association na Sinduna Dam College campus da Sathariba Tare Suba Imphal West Badminton Championship ki ngasi sanakiba matching da Y Nisandro na TS Devabratabu kunmathoi mari kunmathoi taret and Hitler na Rites bu kunmathoi mapan kunmathoi tareta maithiba pikre double gida PS Sanjoy amasung TS Surjit na KS Rakesh amasung TS Damendra bu kunmathoi tarahumdoi kunmathoi taramathoi da maithiba pikre ngasi nimidang pung nipan makhairom taba matamda Imphal East District ki manung chana leiba naharup mayai lekai amadi naharup makhapat anigi iril tural mathakta saba suspension bridge tagi miyoi ama tasin khibadagi thiba khangre miyoi adudi saikhom ibohal chahi kuntra apokpa bijoi kawi thong asi mahangna lanthokpada ahoba upakta litakhibani Manipur Fair Service ta pau piduna mi thibagi thabak chathari matam kayagi mamangdagi phibam soklaba thonggi upak mensel binaba mai leinaba singda haijarabasu chanjin bidabadagi misi mina asi thorakpani haina leikaina kana yaningdaba phongdokle Housing ngasi nomagi ay ngasagi pauda ICAR lampel patagi phangba paugi matung ina ngasi khwaidagi saba degree Celsius kuntra mari dasmik ama khwaidagi ingbana degree Celsius kunithoi dasmik ahum nungsita yawba ising manilgi chang ayukta chada marifu nungfildana chada humfu nongjugi chang nil Housing beda mari pau amahana Manipur da inner line permit system chana hanana bahona bada sarkar na thausa daba madi mirai belaiti haina Chief Minister Okram Ibobina House da phongdokre Jingi lamda paugi potok phajana puthok pangamda basi laibak thibani haina Manipur gi Governor BK Dugal na phongdokre amadi inner line permit system chana hanana ba miyam gi khongjang kansilakle mafam kaya da protest tawkre ngasi gi ona di ISTB na pizaba pau matang solution jare miyang tabir ba singbu amka hana khurum jare